Mathai Thai ne mamangaida maitai leibaki mafam amakhakta macha masu kana mata lejadrabi lukhrabi amakhak leirami lukhrabi adu thabak su nomba yamna kalami suba nomba kanmanbana lukhrabi adugi hingkhon samban punamak mafam chana chana taru tanana leirami lukhrabi adugi hingolgi chithekta laigi matik mayai chenba hangoi amasu leirami hangoi aduna lukhrabi adugi mawong mataw adu numit khudingi yenglammi hangoi aduna lukhrabi nupi adu nomatang unaraga magi apamba adu phongdolage haidana matang chaba tanja ama ngaidana leirami Nomagi numita lukhrabi-dana pukhri-da ising sokpa thurakpada hangoi aduna harauna lukhrabi aduda asumna hairai Ima nangsu nachanasu kanamta leitre Aishu ipa ima amata leitre Aduna nangi yumsida ibani puna leiminarasi Aibu nachasakna loksinbironi ima hangoi aduna lukhrabi nupi aduda karisu chingnarunu hangoi masamak yamna phaba hangoi ni imagi mateng aishu angamba mateng pangjage haiduna hairami hangoigi wangang sangang duda nungsiraduna lukhrabi nupi aduna hangoi adubu macha sakna yoklage haiduna hangoi adubu mayumda pusankhirami asumna lukhrabi aduna kanasu lejadraba hangoi adubu macha saktuna yoklami amadi hangoi mama macha adu yamna nungaina ingna chikna leirami Nongma hangoi mama machana wari sanabata laibak adugi masak matau fajarabi ningthogi amata pokjabi machanupi adugi maramda wari sanarami hangoi mamana ningthau machanupi dugi maramda saithaba mayam adu tabada hangoi du ningthogi machanupi adu amuktangdi yenglage haiduna mapukningda chap yungna khalami asum tauna hangoi aduna ningthogi machanupi adubu masak amuktadi yenglarage haiduna mayumdagi thoraklami asum thu haiduna hangoiduna ningthogi sana konunglomda lakpada ningthogi machanupi rajkumari adu mamanabi singa punna lampakta phamduna leibadu urami hangoi aduna ningthogi machanupi adu hek uruba mikuptudagi mage nupi oirage haiduna khalami ningthogi machanupi adu pamhan khibana masamak taibung miyoiba natte hangoi ni haiba kaukthoklammi
ꯍꯟꯊꯕ ꯇꯧꯗꯅ ꯍꯪꯉꯣꯏ ꯑꯗꯨꯅ ꯃꯌꯨꯝꯗ ꯄꯔꯞ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯈꯔ ꯍꯥꯏꯅꯕꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯃꯥꯅ ꯍꯦꯛ ꯅꯆꯥꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯍꯦꯛ ꯂꯤꯕꯤꯕꯗꯨꯗ ꯅꯆꯥꯗꯤ ꯌꯦꯡꯅꯤꯡꯃꯟꯈ꯭ꯔꯤꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯂꯣꯝꯗ ꯆꯠꯂꯨꯔꯦ꯫ ꯏꯃꯥ, ꯅꯆꯥꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈ꯭ꯔꯦꯗ꯫ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯏꯃꯥꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯅꯆꯥꯒꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯨꯆꯣ꯫ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯕꯨꯡꯉꯣ? ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯤꯁꯨ ꯅꯠꯇꯅ ꯀꯝꯗꯧꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯑꯩꯅ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯧꯔꯤꯅꯣ? ꯑꯇꯥꯕ ꯃꯤ ꯑꯃꯅ ꯇꯥꯈ꯭ꯔꯒ ꯑꯩꯕꯨ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯈꯤꯅꯤꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯈꯪꯈ꯭ꯔꯕꯗꯤꯅꯦ ꯑꯩꯕꯨ ꯁꯣꯏꯗꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯇꯥꯔꯦ꯫ ꯃꯗꯨ ꯍꯥꯏꯍꯩꯗꯦ ꯏꯕꯨꯡꯉꯣ꯫ ꯍꯪꯉꯣꯏ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ ꯊꯣꯛꯂꯝꯃꯤ꯫ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯉꯥꯡ ꯑꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯍꯪꯉꯣꯏꯒꯤ ꯃꯃꯥꯅ ꯍꯪꯉꯣꯏꯗ ꯃꯍꯥꯛ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ, ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯀꯔꯦꯝꯅꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯍꯪꯉꯣꯏꯅ ꯇꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯃꯥꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯖꯔꯒꯦ ꯈꯔ ꯍꯥꯏꯕꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯇꯛꯁꯤꯜꯂꯝꯃꯤ꯫ ꯍꯪꯉꯣꯏꯗꯨꯒꯤ ꯅꯤꯡꯉꯥꯏꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯂꯥꯏꯕꯛ ꯌꯦꯡꯂꯨꯔꯒꯦ ꯈꯟꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯇꯥꯟꯅ ꯃꯃꯧ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯈ꯭ꯔꯕꯗ ꯍꯪꯉꯣꯏ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯍꯔꯥꯎꯅ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯑꯣꯏꯅꯗꯤ ꯎꯕꯤꯒꯅꯨ꯫ ꯅꯅꯥꯏꯅ ꯍꯥꯏꯖꯔꯤꯕꯁꯤ ꯌꯥꯕꯤꯌꯨ꯫ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯍꯪꯉꯣꯏꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯃꯆꯥꯅꯨꯄꯤꯗꯨ ꯍꯪꯉꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧꯗꯣ ꯌꯥꯝꯅ ꯉꯛꯅ ꯊꯣꯛꯂꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯅꯤꯡꯊꯧꯗꯨꯅ ꯐꯤꯡꯒꯠꯄ ꯇꯧꯗꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯎ ꯏꯕꯦꯝꯃ, ꯑꯩ ꯋꯥ ꯍꯥꯏꯒꯦꯀꯣ, ꯅꯪ ꯃꯨꯟꯅ ꯇꯥꯎ꯫ ꯅꯪꯒꯤ ꯂꯩꯇ ꯂꯥꯏꯔ ꯆꯥꯅ ꯊꯛꯅꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯄꯨꯀꯩ ꯂꯪꯒꯩꯗꯒꯤ ꯅꯅꯤꯡꯇꯝꯅ ꯄꯨꯖꯈꯣ꯫ ꯅꯪꯅ ꯄꯥꯝꯕ ꯁꯅꯥꯔ ꯂꯨꯄꯥꯔ ꯄꯨꯖꯈꯣ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯅꯪꯒꯤ ꯅꯆꯥ ꯍꯪꯉꯣꯏꯒꯤꯗꯃꯛ ꯍꯥꯏꯕ ꯂꯥꯛꯄꯁꯤꯗꯤ ꯅꯪ ꯇꯧꯒꯅꯨꯀꯣ꯫ ꯐꯔꯦ ꯆꯠꯂꯣ꯫ ꯅꯪ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤꯗ ꯂꯥꯛꯀꯅꯨꯀꯣ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯩꯔꯛꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗ ꯂꯛꯅꯕ ꯑꯣꯏꯅ ꯊꯣꯛꯂꯔꯦ ꯈꯟꯗꯨꯅ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯏꯀꯥꯏꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯍꯪꯉꯣꯏꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯄꯨꯝꯅꯃꯛ ꯁꯤꯠ ꯅꯥꯟꯅ ꯇꯝꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯪꯉꯣꯏꯗꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯆꯥꯅ ꯍꯥꯏꯖꯔꯤꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ꯫ ꯏꯃꯥꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯒ ꯆꯠꯄꯤꯔꯨꯀꯣ, ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯒ ꯍꯥꯏꯕꯤꯔꯨꯀꯣ꯫ ꯍꯪꯉꯣꯏꯗꯨꯒꯤ ꯑꯅꯝ ꯀꯟꯕ ꯃꯇꯧꯗꯨꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯅꯝ ꯀꯟꯈ꯭ꯔꯦꯗ, ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯅꯥꯅꯣ ꯈꯪꯖꯗ꯭ꯔꯦ꯫ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯅ ꯍꯪꯉꯣꯏ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯤꯡꯊꯧꯅ ꯀꯔꯤꯒꯨꯝꯕ ꯁꯥꯎꯔꯛꯄ ꯊꯣꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯁꯦ ꯍꯥꯏꯅ ꯃꯄꯨꯡꯅꯤꯡꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯉꯝꯂꯔꯣꯏ, ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯍꯪꯉꯣꯏꯗꯨꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯍꯪꯉꯣꯏꯗꯨ ꯃꯃꯥꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯨꯛꯀ
hairurani khanduna chak ising chaduna nungaina pothakirami asum tawna numit adu haukhirami Machanupa hangoi ki chakrida khangba ngamdraduna lukhrabi nupidu mathangi numitta konung tamna mamo haiba amukka chalammi ningthogi manakta laklaga ningthogi machanupibu mamo oijarage haiduna amukkasu hairammi nupidugi wadu tabada ningthogdu handakti sauroklammi nang aroibo oina ngakpirabani matungda karigumba usittaba karem kathainabasi amuka hanna tawrabadi dandi soidana phangani haiduna ningthau aduna hairame taibang misu nattaba icham chamba hangoi amagi damak ningthau aigi ichanapibu thajau yonjau haibadi laibak ki ningthau amubu ikaiba pibani aduna amu hanna sana korungda lakanu natrabadi ngakpiba ngamloi haiduna ningthau aduna kanna hairame Lukhrabi nupi aduna mayumda hek yauropaga hanagi matogum wari pumba sugaina machanupa hangwaida lirammi ningthauda karemnabu oina thoklabanina handakti ma chatpa ngamlaroi ningthauna soidana charak peklagani hairammi adubu chakri kanba hangoi machanupa aduna mamana haibadu yaramdi nupi haiba chatpasidi tarai taraina yagandabani aduna imana warabasu wana amuka chapiraga ningthauda machanupidu pibiro haiduna amuktaga haibiru cho haiduna hangoina mamada hanjin hairammi kari nungi asok chakri kanba hangoi asibu macha oina yoklubano magi haktakta thawai thaba soidre haiduna lukhrabi aduna mathwai yamna warame upai leitraduna lukhrabi adu ningthogi manakta amuka hanna mamo haiba chatlamme asum tawna lukhrabi nupi duna ningthogi manakta yeroklami lukhrabi nupi adu hek ubada ningtho adu saubna kham thenglami asaubna hemankhiduna ningtho aduna asumna lauroklami iya nupi nangbu karimti ikai bakhangdrabran hei madugi wafamdu oradi nang sida lakanuna aina nahana haikraba natro hai kana lai masigi ikai khangdabi nupi ase manamda lichaina ihingna hing saba makhai phuko aduga mangak ase pairaga lak tuna mayum yongnobu inkhuna hei ningthogi yathang matungina manai sing aduna nupi du lichaina phurambi aduk ikaiba khangdabi laiba ke ningthau amabu hanjin karemnaba ngamba nangdi naragi matungina phangba chairakni haiduna ningthau aduna hairami asomdana hangoi aduna pau nungai bataraga dobani khanduna harauna mama adubu ngairami adubu mama aduna konungdagi kap tuna halakpada machanupa hangoidu ningthona kari harakpake haiduna mama da asumna hanglamme ima karam tawrai ningthona ingonda machanupi pirage haraklabra kari numito oina honglasi haraklage ibungo nahak thakta imadi loire mi oina hingubagi kanadre lichaina inam tatpa makhai ningthogi manai singna phurakle ingak paiduna ilakpada imaiga se loina kairabani natte nangna ningbada aibu harau na luhongmugi pau puraga laibani khaluribro iya lakchaida karishu khangjadebi nupi sibu asuk theina lakna haunadeda fai ai matam kharadi ngai kige aigi itik khangange asum tawduna hangoi aduna matam kharagi oina mamada mahaki luhongbagi wari adu saramde nongmadi hangoina magi luhongbagi wari adu amu nahona mamada ningsinglamme ima
ꯍꯟꯗꯛꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤ ꯋꯥꯔꯁꯨ ꯋꯥꯅ ꯏꯃꯥꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯃꯨꯛꯇ ꯆꯠꯄꯤꯔꯒ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯗꯨ ꯁꯥꯟꯅꯕꯤꯔꯨꯆꯣ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕꯗꯨꯕꯣ ꯑꯩꯕꯨ ꯅꯤꯡꯊꯧꯗꯨꯒꯤ ꯃꯃꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯄꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯟꯗꯛꯇꯤ ꯑꯩꯁꯦ ꯅꯤꯡꯊꯧꯗꯨꯅ ꯏꯁꯥ ꯑꯉꯥꯡ ꯑꯣꯜꯍꯟꯕ꯭ꯔꯥ ꯈꯪꯄꯣ ꯅꯠꯇꯦꯀꯣ ꯑꯁꯨꯝꯅ ꯃꯃꯥꯗꯨ ꯍꯪꯉꯣꯏꯗꯨꯅ ꯍꯥꯏꯕꯗꯨ ꯌꯥꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯆꯠꯂꯣꯏꯗꯕꯒꯤ ꯀꯟꯅ ꯃꯔꯩ ꯇꯧꯔꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯆꯠꯂꯣꯏꯗꯕꯒꯤ ꯍꯣꯠꯅꯔꯕꯁꯨ ꯍꯪꯉꯣꯏꯒꯤ ꯆꯀ꯭ꯔꯤ ꯀꯟꯃꯟꯕꯅ ꯃꯃꯥ ꯑꯗꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯍꯪꯉꯣꯏ ꯃꯃꯥ ꯃꯆꯥ ꯉꯥꯏꯍꯥꯛ ꯌꯦꯠꯅꯔꯕ ꯃꯇꯨꯡꯗ ꯌꯥꯝꯃꯟꯗꯕꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯠꯄ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯍꯪꯉꯣꯏ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ ꯍꯟꯗꯛꯃꯨꯛꯇꯤ ꯅꯤꯡꯊꯧ ꯑꯗꯨ ꯀꯔꯤꯃꯠꯇ ꯁꯥꯎꯔꯛꯇ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯏꯪꯅ ꯇꯞꯅ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯔꯤ ꯁꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ ꯏꯕꯦꯝꯃ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯆꯥꯅꯨꯄꯤꯕꯨ ꯅꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯄꯁꯦ ꯑꯩ ꯉꯛꯇꯕ ꯉꯝꯗ꯭ꯔꯦ ꯃꯤ ꯎꯁꯤꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯐꯨ ꯆꯩꯕ ꯈꯔꯁꯨ ꯇꯧꯈ꯭ꯔꯦꯀꯣ ꯅꯪ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯐꯔꯦ ꯅꯪꯅ ꯀꯟꯅ ꯍꯦꯛ ꯃꯍꯥꯏꯔꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯩꯅ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯑꯁꯦ ꯅꯪꯒꯤ ꯅꯆꯥ ꯍꯪꯉꯣꯏ ꯑꯗꯨꯗ ꯑꯩ ꯄꯤꯔꯒꯦ ꯑꯗꯨꯅ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯅꯔꯁꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯃꯇꯝ ꯂꯦꯞꯇ꯭ꯔꯤꯉꯩꯗ ꯍꯌꯦꯡꯃꯛ ꯑꯩꯒꯤ ꯀꯣꯅꯨꯡꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯀꯣꯅꯨꯡ ꯑꯃ ꯅꯈꯣꯏꯒꯤꯗ ꯁꯥꯔꯝꯒꯗꯕꯅꯤ ꯃꯔꯝꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯏꯆꯝ ꯆꯝꯕ ꯌꯨꯝ ꯑꯃꯗ ꯂꯩꯕ ꯍꯧꯅꯗꯦꯀꯣ ꯑꯗꯨꯅ ꯍꯌꯦꯡꯃꯛ ꯅꯃꯥꯅꯆꯥ ꯆꯪꯗꯨꯅ ꯁꯅꯥꯒꯤ ꯀꯣꯅꯨꯡ ꯑꯃ ꯁꯥꯔꯝꯒꯗꯕꯅꯤ ꯑꯗꯨꯒꯅꯦ ꯑꯩ ꯌꯦꯡꯕꯁꯨ ꯂꯥꯛꯀꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯃꯥꯅꯆꯥꯅ ꯉꯝꯂꯕꯗꯤ ꯑꯋꯣꯡ ꯑꯋꯨꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯍꯪꯉꯣꯏꯗꯨꯒ ꯂꯨꯍꯣꯡꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯍꯪꯉꯣꯏ ꯅꯃꯥꯅꯆꯥ ꯑꯅꯤꯃꯛ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯒꯅꯤꯀꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯈꯨꯔꯨꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯩꯅ ꯉꯁꯥꯏꯅ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦꯁꯦ ꯅꯤꯡꯊꯧꯗ ꯕꯦꯚꯥꯔ ꯀꯥꯏꯕ ꯋꯥ ꯍꯥꯏꯔꯨꯕꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯊꯋꯥꯏ ꯊꯥꯕ ꯇꯥꯔꯦꯗꯣ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯉꯥꯡ ꯐꯠꯇꯕꯒꯤ ꯅꯤꯡꯉꯥꯏꯗ ꯄꯨꯟꯁꯤ ꯂꯣꯏꯕ ꯇꯥꯔꯕ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯃꯥ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯋꯥꯒꯗꯕ ꯅꯠꯇꯦꯗ ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯅꯆꯥꯗ ꯁꯤꯟꯅꯕꯤꯔꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ ꯍꯧꯖꯤꯛꯇꯤ ꯅꯆꯥꯒꯤ ꯏꯇꯤꯛ ꯌꯦꯡꯕꯤꯔꯣ ꯏꯃꯥ ꯍꯪꯉꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯈꯟꯗ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯈꯟꯗꯨꯅ ꯃꯃꯥ ꯑꯗꯣ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯍꯪꯉꯣꯏ ꯑꯗꯨꯅ ꯃꯃꯥ ꯑꯗꯨ ꯇꯨꯝꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯗꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯂꯦꯞꯂꯝꯃꯤ ꯍꯪꯉꯣꯏ ꯑꯗꯨꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯔꯒ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇ ꯂꯣꯠꯇꯨꯅ ꯂꯩꯕ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨ ꯃꯄꯨꯛꯇꯒꯤ ꯂꯧꯊꯣꯛꯂꯝꯃꯤ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯊꯣꯛꯍꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯂꯥꯏ ꯀꯟꯅ ꯈꯨꯔꯨꯝꯂꯝꯃꯤ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯗꯨ ꯍꯦꯛ ꯈꯨꯔꯨꯝꯕꯒ ꯈꯨꯗꯛꯇ ꯍꯪꯉꯣꯏ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯜꯂꯝꯃꯤ ꯃꯥꯒꯤ ꯅꯤꯡꯕ ꯑꯗꯨ ꯊꯨꯡꯖꯔꯕꯗ ꯍꯪꯉꯣꯏꯅ ꯑꯣꯟꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯪꯉꯣꯏ ꯑꯗꯨ ꯂꯝꯄꯥꯛ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯕꯨꯛꯇ ꯂꯣꯠꯄ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨ ꯑꯣꯠꯊꯣꯛꯇꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯊꯨꯡꯍꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯂꯥꯏꯑꯣꯏꯔꯕ ꯈꯨꯗꯣꯞ ꯑꯗꯨꯗ ꯈꯨꯔꯨꯝꯂꯝꯃꯤ ꯈꯨꯗꯛꯇꯨꯗ ꯍꯪꯉꯣꯏ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯜꯂꯝꯃꯤ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨꯗ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒ ꯆꯞ ꯃꯥꯟꯅꯕ ꯁꯅꯥ ꯀꯣꯅꯨꯡ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯍꯨꯜꯂꯝꯃꯤ
ꯈꯨꯗꯛꯇ ꯐꯖꯔꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯃ ꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯇꯩ ꯑꯇꯩ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛꯁꯨ ꯊꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨꯗ ꯅꯤꯔꯝꯃꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯍꯪꯉꯣꯏꯒꯤ ꯃꯃꯥ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯇꯥꯂꯛ ꯑꯗꯨꯗ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯕꯒꯨꯝ ꯍꯪꯉꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨ ꯁꯥꯕ ꯂꯣꯏꯔꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯃꯁꯤꯟ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯉꯛꯄ ꯐꯪꯅ ꯅꯤꯡꯊꯤꯖꯔꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯕꯨꯛꯅꯤꯡ ꯑꯣꯜꯂꯝꯃꯤ ꯑꯃꯗꯤ ꯍꯪꯉꯣꯏ ꯃꯃꯥ ꯃꯆꯥ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯍꯪꯉꯣꯏꯗ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯇꯥꯂꯛ ꯑꯗꯨꯗ ꯍꯪꯉꯣꯏ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯧꯅ ꯍꯪꯉꯣꯏꯗ ꯃꯥꯕꯨ ꯃꯃꯥ ꯑꯣꯏꯕꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡ ꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥ ꯂꯦꯞꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯪꯉꯣꯏꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯂꯕꯗ ꯍꯪꯉꯣꯏ ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯨꯇꯣꯟ ꯁꯥꯠꯂꯝꯃꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯍꯪꯉꯣꯏ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯃꯄꯨꯛꯅꯤꯡꯗ ꯍꯪꯉꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕꯅ ꯃꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯇꯨꯝꯂꯤꯉꯩꯗ ꯃꯃꯪꯗ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒ ꯐꯖꯈ꯭ꯔꯕ ꯂꯩꯀꯣꯜ ꯑꯃꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯃꯤꯟꯅꯔꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯪꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯋꯨꯟ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯜꯂꯨ ꯃꯇꯝꯗꯨꯗ ꯍꯪꯉꯣꯏꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯃꯪꯗ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯪꯉꯣꯏ ꯑꯗꯨ ꯊꯋꯥꯏ ꯌꯥꯎꯗꯅ ꯃꯋꯨꯟ ꯈꯛꯇꯃꯛ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯄꯨꯝꯅꯃꯛꯇꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯪꯉꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯋꯨꯟ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯜꯂꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯍꯪꯉꯣꯏꯒꯤ ꯃꯋꯨꯟ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯑꯣꯏꯅ ꯊꯣꯔꯛꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯍꯪꯉꯣꯏ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯣꯟꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤꯅ ꯄꯤꯔꯤꯕ ꯃꯣꯔꯦꯜꯗꯤ ꯃꯇꯤꯡ ꯃꯄꯥ ꯆꯥꯗꯅ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕ ꯑꯁꯤꯅꯤ